Yaifabidu yamna warona milunidagi piranga loinana thoyenbadeng lai. Dada, ay nang nasumna honglakani haibadi thajadabane. Khangle, ay pumnamak khangle. Ngasidi nangi pukjel ay khangle. Amuk mapi adu teithoga. Ay nangi nafamda yetlaroy. Nangna nangi yaifabane haina chatliba lambiduda adumak chatlo. Thoyenbadu thausadana. Nangna sana gyan taraba natra. Nang hanagi punsida hangalaga mukti yengo. Ay nangga khangnaba nusinabada Mayamna ibu karine hainani. Aduna nangna sana bapta. Yaifabidu khangba ngamdraduna mamit adu kanna wisinjaduna mana adu mensillaga makhada famtharai. Aduga thamoi sokna kapi. Yare, ay taba pamdre. Kanagi wasu, ay tararo. Ay taba pamdre. Chatro, ifamdagi, chatro. Thoyenbadu Yaifabina kabliba adu hanna fawa yenglamdana adumak chatkri. Yaifabi kappaga mamit adu tamna pangjarakduna pirangi roinana thoyenbana chatkhiba maikei aduda yenglaga ningamdana yengjawi. Adaida chatliba mayam aduna Yaifabida yenglaga adum chatnei. Khara amana chiron tawnei. Kaino asigi nupisibu kaidaraba jawna amukta hangbirusla. Yare, chasla ngasai nupa amaga lehobane. Asumna Yaifabibu yenglaga mayam adu adumak chatli. Yaifabisu kapayaba kaplamaga adumak tamna golai. Masa adu gyana matatade angawbi amagumna adumak chatli. Mayumda gari adu tapli thauraga lai. Mapi dusu taba lepte. Magi dada thoyenbana ngasi magi mamangda ulamliba mawong adu magi mamita adumag uduna leire. Mayum yoraduna gari adu sumangda adumak khamlaga imungda changlai. Magi kada kakalaga famungda fami. Ngasidi asuki matik wari Yaifabi hana wakibadagi ngasini hena wari. Makok adu mondo upsilaga pena kapcharai. Dada, ay dadabu yamna warawe. Ay na dadagi na famda kari lalubagi tama. Ay busumna walimano. Ay kang mangamdre. Dada, ay yamna wari. Ay wari dada. Nanglao. Mama ibema binado machana kapagi makhol tabada chinsilai. Tauramliba mataw aduda bina pakatna chinsilai. Ibema, kahino tauriba mataw sibo. Se, kaidorage, ichabu imadayu se. Yaifabi kaplambaday mapi adu makut aduna fatfatay toaga fami. Aduga tumina adumaklay. Mapi adudi taytoglabasu adumag maningtamna sintarakli. Bina amukang lai. Ibema, se, hairo thoyenbaga kay hainarino ba? Se, imada fazana tamo. Yaifabidu angang macha magumna makhol thokna kapthorakle. Aduga mamabu konsinjaduna hiki kaplakle. Binasu machagi makokta tapna nanthabiduna. Hairo se fazana. Yaifabidu mapi amuk taythoi. Aduga mamada yenglaga. Ima, ay hingba ngamdre. Ay hiningdre. Ay kesoiba khongthang aduna maram oiraga. Ay buhanjin wale. Ima, ay hingbada yamna ware. Binadu machada yenglaga mapira chelai. Adubu machagi mangdadi momonokchaduna. Ibema, adumaina haino. Nate, nangna adugumba wakal khaladi imadi kamaina lehaw haibano. Imagidi icha khaktane matungda adugumba hagi khanganu ko ibema. Asi airaga binasu mapi tarai. Mama macha adu kolaga kaminai. Somdana thoyenbadu office da yauraduna famlagalay. Wakal dasu wakal mayama khali. Koino ina tauribase. Nate madu yade. Ay wakal sontaba yade.
Amuksu ngasai Yaifabigi matau adu mitmangda ura'i. Yaifabie, nang dada budi waraugono ko. Dada nangi punsigi khalaga ai nangi nafamda minamlaga lotlabane. Amuk mapira chela'i. Ichil sina tabada waraba kallaba wai kaya ama nangi nafamda haigre. Masigi damba Yaifa nang aibu waraugono ko. Nangdi nungaina layu ko. Handak mapoksimagidi aiga nanga tungnok tambiramdre. Mathang mapok haibaduna lairamlabadi ibani thengnasiko. Wakal khalingay tanja aduda Thoyenbagi machan Thaja mabungda call tara'i. Thoyenba wakal khalamba adu phone lakpa aduda gyala'i. Khongraugi pocket day phone adu lokthokduna kanano haini yengi. Machan Thaja oirambaduda nokfet tawi aduga phone adu paikhalai. Chanchan. Tacha, ai lauba laktiye kanamta lauba la'o. Ai ma, babadi laktra. Lakte, adi koktangdo. Machan Thajagi mataududa Thoyenbadu nokfet taraga. Ai ma, farese. Ai lage ko. Hoi, sasalau ko tacha. Hoi. Asumna Thoyenbana machan Thajabu laururaga mayumda la'i. Yum yauraduna imungda changlai. Mamai be mamemchasu machasing halakpagi makol tabada thokla'i. Memchana Ibema imana hirum hobirabane charo lao. Thajana Mama, ai kem chaningre. Imana bikaiga ngasaina kai kino mayam chasingkreba. Ai ma, fare. Ngihak potharuro aduga tuition chanaba. Ai mama. Thajasu magi kada kakhatkre. Memchana machanupado ansinduna. Ibungo ima haimai semaura. Thoyenba tapna mamada inglaktabida manglaga fami aduga hairi'i. Ima, yaranida. Memcha machanupada yengi. Memchasu khangle Thoyenba karino mataure haba. Machanupagi manakta tapna famtharaga. Ibungo, ichabu kaidorage imada hayuse. Thoyenba wakal puba ngamdre. Ngasai khaidi machangi mangda khangduna leirambani. Nupa oizarabasu Thoyenbadu makol thokna kappaga mamagi tampaktuda upsinduna kappa'i. Ima, ai khangba ngamdre. Ai kidawabano. Ima, ai. Memcha ngasi machagi matausida karino haina khalli. Machawa godpiduna mamaida pairaga. Ibungo, se, imadayo. Ichabu kaidorage hairobase. Thoyenbadu mapi adumag taba lepte mamada yenglaga. Ima, ngasai. Asi hairaga wari pumbaliri. Memchadu machinda. Ha. Thoyenbadu kappaga. Ima, aina hakiba mayamda manungayramaraye. Ima, ai hojik oiriba fibamsida aibu kaidawhaibano. Ai khangba ngamdre ima. Ai khangba ngamdre. Memchasu kappa'i. Imagi ibungo ichalandiye. Se, tose. Nachansina uraga nungairui. Se, ichagidi ima laisidi. Thoyenbadu mapi taithokchai aduga tapna hairi'i. Ima, ai ngakta pothakige. Asi hairaga Thoyenba magi kada tapna kakhatkre. Memchasu machagi matau adu yengba ngamdraduna kappi. Asumna numidangi pung 9:30 taba matamni. Robena. Hai, mama, nachanupidubu thoklakte. Kaidore kaubiro chocho. Chakse chanaba. Binana. Hoi me pabung. Binadu asi hairamlaga machanupigi kada la'i. Binana. Bema tabro. Se, hagolo se. Nang pabung na chak chanaba ngai hore. Lao. Yaifabi mamitu tapna panglaaga. Ma, ai chaningdre. Ai ngasidi kok yamna chi'e. Ai ma, kayam kanna none. Hidakadi charabo. Chari ma. Fare. Binasu chakumda changlakduna chak chanaba tawri. Robena. Ai ma, ibemadi.
masado nungaitreye aduna kona charage. Haima, hoi hoi, fare fare. Asumna numit adusu hokre. Thoyenbadu hogalaga office ki chechang suduna lay. Tanja aduda machan thajadu tholaga mabumungi manakta famtharai. Thajana. Tacho, kainom taige. Thoyenbana. Hairo. Tacho, lupa 5,000 tapiyo. Nangdi adu kaidogdeba. Ay lari amta laygiba. Hoi hoi, se, yaraba. Thajadu harauna. Hoi, yare tacho. Tacho, thank you. Thoyenbasu nofetaraga. Hoi, chalo. Loisiluro. Chak imana loirani. Hoi tacho. Biki isau lang dana lambi aduda hangkadanda chatpi sanaraga lay. Machindasu murum soli. Nate, kola pa kaidogaba. Sigi mahapapi singse. Amuksu chatpa adu chablepaga mamit adu munna yengi. Ure mamanaba khara nok tana lagliba adu. Biki sauna mamanaba singduda yengi. Yai, Thoiba, Nauba, Johnson, Rocky, Moikeidu, Biki gi manakta gari adu kami, aduga kumtharaga yai nairei. Bye, lawe, thengani chalase. Biki du mamit feirab yenglaga. Noi na pado, kauraga chalo. Yai na. Koi songno bye. Nate, haujikse class horamani ba. Sida kamaina akoina chatoina ba. Noi chalo, ai leorani. Thoibana. Bye, ngakhoba. Aikhoido lale base. Saunu ba. Aikhoido gari yaraktrina ba. Nate, aina ngai se kyam kuirage ba. Phone somta paide. Kaino ba noina khalise. Biki ga kahena punba Rocky du tapna laaga. Bye, aikoi phone amata puraktiye. Biki du Rocky nairakpadai gari da kakhatkre. Rocky yamna chammi mapi naugali. Magi marupna saubada mana hena kina chali. Biki saukradi bera kai khangbana mayamdunasu adumak Bikibu adumak harawali. Biki pakna saude adumak magi marup singduda oinaribani. Moi marup khaidu college da lai yauraduna class ta changnakre. Pung kharagi matungda class loiraduna mayamdu tholai. Naubana koirusiro ngaside. Yaina. Nanga mai bungo koibe wakaldada. Yare, hairiba somdi. Thoibana anidugi moongduda. Yare, karino, angang machadongna kaino khangde. Biki du noga. Lao, koirase. Mayamdu Kakching Garden tamna gari adu thauraga lai. Yauraduna gari adu paktoramaga garden aduda changlai. Sum mafamsingdugi fajabasingdu yengduna lay. Biki du Rocky ga moyani lay maraktuda photo kaplinena tawraga post tawdana adum maninghali khanghaude kanagumbi amada thengzili. Ayoma sire. Biki nasu harai. Ay, kaino mi. Wadu makata khidre nupi adu mamay hagalai. Piktak tawna mita eyeliner na chingi. Chimbalda red machugi yamna yaktabida chamna sangi tumtak tawbi naton asuki mati yengbada fazakre hek yengbada mipung khudingmakpu sumapangambi saktamni. Ayodre, sorry. Biki maya karaga yenglambadai nupi aduna wangalakbaduda gyalai. Ha, kem kaide soibabu. Nupi adu tapna harai. Sokpra. Biki du nofetaraga. Sokteda, nangdi. Nupi adu yamna ingna yaton kitang uraga yamna nungsina noklaga. Aisu soktiye. Biki du tarang chakri masadu fajanbagumna machi lengdana nupi duda mamit kuptana yengi. Nupi adu nokmi taraga magi lakminaba angang aduga chatkri. Rocky du Biki gi matawduda yamna kanna noktorai. Biki du gyalai Rocky na nokpa duda. Kaino, nangna noiduna. Rocky nokpa du taptharaga. Nate,
Nateba, kaino nang na tawriduba? Aidi phukrani na tawrine. Biki mara leirabanina makog adu holaga. As, kaino? Amuk saksinaraga. Kaino, ataiduna kai chakrage. Nokano e kaino. Rocky di nokpada yadre. Chummi, Biki yamna fingi. Mana saradi nupi nupa khaide adu makfubini. Adubu ngasi magi matawduda nong mata nokchadaba Rocky pukli pairaga nokpada yadre. Biki na. Nang nooro ko, ay chale. Rocky nokpa adu fazilaga tanari. Ngai kome, aya. Asumna Mayamadusu mayum-mayumda hanakre. Asumna numid adugi numidangi matam oiraduna chak ising chanaba loiraduna tumnaba tawnari. Yaifabidu magi kagi thongnaw manakta famlaga diary amada kari-karino iri. Chali, aina chatta yadabana kari karamba lambidano. Aina thangadariba khongthang ase. Aina nahan mukki mapokta kari karambe iran langzarukiduna handak mukki mapog asida asuk waba chaina se pipiribano ai khangbada waye. Yaifabidu mapi adu tapna taithokchaduna mane aisi yamna fattaba haiba indaba machani. Aigi haktaktagi mama bababu ikaiba pire. Ai mu fattaba machase leiramkhidara. Asumna leiringai Yaifabigi manaw nupi Laisnadu changi. Machina kappaga leiramba duda machegi manakta famagairi. Chicha kaidarage kaigi kapinoba. Yaifabidu momonoga. Chiche kapti se chalo cho lairi pathuro. Laisnasu hoi hairaga magi kada chakri. Yaifabisu diary aduda karigumba mata makai kidri. Adumag magi famungda hippaga laikre. Nakanamadana Biki, Thoiba, Rocky, Yai, Nauba, Johnson, makoi kaidu phone da wari sanari. Yaina. Nate, kiyam fazaba nupino. Ayu hogdabase, chakreda. Rocky, nangdi hoida, kamaina togeba masakto. Rocky du nokmi taraga. Masak thiba fazabada adung kalo. Nupi panba yadaba gyana suktabasina khaladi yengo. Naubana mu. Hais, aiga thengnogdabase, chakreda. Thoibana. Yare, chakpiranuko. Natu du fazaba koriduda migi nupi munge khalakanuko. Biki na. Yare ko, taning demta. Noi da adung koyo. Aikoi di loina koire. Rocky ga Biki ga se koidri. Moi anigi yaraba sumaina ga ina deba. Johnson na. Khangde di. Mayamna thame Johnson phone dare. Asi hairaga Mayamaduna karisu haidringai call thamkre. Moina wari sanaringai memcha changlaga. Hai, atomba matamje tengi tumnaba taroko. Hoi ma, tummage. Amu phone aduda onsilaga. Mayam ai tummage. Ahomduna. Hoi. Bikina, mayam good night. Asumna numid adusu hokre nongalaga Laisnadu machi Yaifabigi kada machibu hogdopalai. Kankhala dwai dogduna machibu koroi. Chiche tabra. Yaifabidu tamna kumlai. Chiche hogoloba mamana hogolo hai laoba thenge. Asi haiduna machi Yaifabigi masadu pairubada Yaifabigi masadu aduki matik sarami. Chiche, aya, masasi sagale. Asi hairaga mamabu kaukokduna chenki. Bina chakhumda chak thongambaduda macha tombina kaubadu tabada masukumlai. Hai, kaidaragene nangbo aduk pakhaliduna. Mama, chiche to masa sagalaweba laobamta. Haima, kahino ne ima water bag to purage. Chalo karamo ima laage. Hoi ma. Asi hairaga Laisna mu machegi kadala aga machi Yaifabigi manakta fami. Aduga machibu marai bagdai humangsing adu taithokpi. Binasu machagi khongkhuyada
water bag tu thambiduna machagi manakta fami. Yaifabi masa niklambadai masa adu kaimta tawdana adumak tumthakre. Binana machanupi laisnada onsinduna. Ibema nang doctor amta kauruchu chalo. Ima sangnamge. Hoy ma ai kauruge. Asi haraga doctor kauba chatkre. Bina machagi mamaida nalaga machada yengi aduga mapira chelai. Ichagi laibaksibu karino. Aina nahan muki mapokta kari taurubagino. Aigi ichada asuwa bachaina se bibiribano. Imagi bema ichagi laibakse ima kayaigadabano khangdre. Ngayhak leiraga doctor su lae. Doctor aduna ngayhak yenglaga. Itema kaisu toroi. Chaba thakpa chang nahenbiyo. Mahantak chaba thakpa matam naidabaine. Masase yari khaidi masada waba wakal khalanbigano. Bina yamna nungaitana. Doctor ichase karisu tauraroidra. Ima kaisu tauraroi. Aina iriba hidakse adum chang naina pizabiyo. Fare adudi ayamu. Hoi hoi ibungo. Ado ibungo yamdi yamdre. Nate adumaina tawbigano. Ai sigumba tawde. Aikoina doctor libase mayamgi seba tawnabane. Ima lana su laubigano. Fare ichagumba ngakta leirabadine kaigi ingna chikna leiroidoino. Ado ichagi mingna kai kauba. Doctor du nomi taraga. Ima aigi ming jinglemba kawe. Fare ima amuk lehaurage ko. Hoi ma adudi ai amuk. Hoi. Asumna doctor jinglembasu chatkre. Biki du Rocky da call tarai. Ring amani chatpaga paikhalai. Rocky na. Hello. Bye. Ngasidi college salaroise. Aikoi khai bazar da phiro leirose. Ai bol sanabagi. As. Hoi. Ai moida pau pirage. Aduga laage. Khara thunani ko. Asumna call thamkraba matung Biki du mayamba thoyenbagi manakta changlaga fami. Thoyenbadu Biki dadi yengdabida. Kaidarage nanao. Kai haige habano. Biki du lala taraga. Kai no ne tamo. Thoyenbadu chet chang surambadai mamit adu manawdi yenglaga. Kaidarage ba nanao nang ba. Tama paisa kita piyo ba. Ai bol sanaba yaudoi ne. Adui dress lege ba. Thoyenba mamaye du Biki da pura onsilaga. Kaya no. Biki tapna. Tama 10K khaktabiyo. Ai ma adudi yamandra. Tama ai hanagido amata yadreba aduine leiri kanda pulap lehaurage ba. Thoyenba pocket tagi money bag adu lauthoga. Se yaradra. Biki su harauna. Hoi tamo yaraniye. Nanao ai na haigadabadi ngausinaganu ko. Leiri kano hono. Hoi tamo. Fare chalura. Asumna Biki du thokre. Biki ek thokibaga thazadu praprablaga makhanga du metlaga mabung ahangi mamangda lepaga lei. Thoyenba machangi matagduda nomi taraga yenglaga lei. Thazana. Tamo noksinabana kanara paisa piro. Tamo chana haradi loina yaba. Aina nong fadokta niradi sumpi pibide. Thoyenba machangi mongduda nokpada loire. Thaza sauna. Tamo nokpa yaroiba satpiro ko. Thoyenbasu lupa chonga laktokduna pirei. Thaza harauna chenkre. Thoyenba machangi mataw aduda noklaga leihawi. Memchana. Aima chenkre ne. Chakidreba. Achauba nangna pimandana ne paisa se. Thoyenba masadu nontaduna leirambadai. Masadu thektoktuna lei. Ngayhak masadu theklaga amuk tapna hawgalaga mamada yenglaga. Ima ai thabak chaluge chak thibiro. Hoi thirage. Asumna chak ising charaga Thoyenba office ta chatkre. Somdasu Biki hoisu poche leiba loiraga college adomda lai. Haunaraduna gen manaktuda lepaga lei. Biki pisumani du suksilaga.
ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯀꯩ ꯂꯩꯒꯦꯕ? ꯑꯣꯖꯥꯈꯩꯅ ꯎꯔꯒ ꯐꯖꯅꯤꯕ. ꯌꯥꯏꯅ, ꯍꯣ ꯈꯪꯖꯩꯌꯦ, ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ. ꯕꯤꯛꯀꯤꯗꯨ ꯀꯩꯝ ꯍꯥꯏꯗꯦ ꯁꯨꯛꯇꯣꯛꯑꯒ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ. ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯦ, ꯅꯨꯡꯁꯥ ꯁꯥꯕꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯝꯃꯤ, ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯂꯤꯕ ꯑꯗꯨ. ꯕꯤꯛꯀꯤ ꯃꯃꯤꯠ ꯀꯨꯞꯇꯦ, ꯑꯗꯨꯃꯛ ꯌꯦꯡꯉꯤ. ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ. ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯁꯨꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯕꯤꯛꯀꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ. ꯑꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯜꯂꯤꯗ. ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯒ ꯂꯩ ꯋꯥꯅꯦ. ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯕꯤꯛꯀꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯈꯪꯕꯣꯏ ꯀꯩꯕꯣꯏ. ꯏꯃꯥ! ꯕꯤꯛꯀꯤꯅ ꯇꯞꯅ, ꯀꯩꯗꯧꯔꯒꯦ ꯈꯪꯂꯤꯗꯨꯅ? ꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ, ꯀꯩꯝ ꯇꯧꯗꯦꯗ. ꯑꯗꯣ ꯑꯩ ꯃꯤꯡ ꯕꯤꯛꯀꯤ, ꯁꯨꯝ ꯇꯤꯟꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯌꯦ, ꯑꯩꯒꯤꯅ ꯂꯩꯁꯅꯥ ꯀꯧꯋꯦ. ꯑꯣ, ꯑꯗꯣ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ? ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯩꯅꯦꯕ ꯃꯔꯛ ꯃꯔꯛꯇ. ꯌꯥꯏꯌꯦ, ꯍꯥꯏꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ. ꯕꯤꯛꯀꯤꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ. ꯍꯣꯏ. ꯑꯁꯨꯝꯅ ꯕꯤꯛꯀꯤ ꯍꯔꯥꯎꯅ ꯂꯥꯛꯏ. ꯃꯌꯥꯝꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯒ ꯀꯥꯔꯒ ꯌꯦꯡꯂꯤꯕꯅꯤ. ꯕꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ, ꯍꯥꯏ ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ. ꯌꯥꯔꯦꯀꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯌꯥꯏꯅ. ꯏꯃꯩ ꯃꯩ ꯆꯦꯜꯂꯦ. ꯑꯁꯤꯔꯣ ꯅꯪꯅ ꯍꯥꯏ ꯅꯨꯄꯤꯁꯦ? ꯕꯤꯛꯀꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯔꯣꯀꯤꯅ ꯁꯠ ꯈꯨꯝꯃꯛꯏ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯦ, ꯅꯩꯗ꯭ꯔꯣ? ꯌꯥꯏ, ꯌꯥꯝ ꯐꯖꯩ. ꯑꯩꯗꯤ ꯑꯩꯅ ꯀꯣꯏꯒꯦ ꯈꯜꯂꯒ. ꯕꯤꯛꯀꯤꯅ ꯌꯥꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯀꯥꯛꯁꯤꯍꯜꯂꯒ, ꯍꯥꯏ ꯈꯨꯠꯂꯥꯏꯕ ꯃꯥꯟꯕ, ꯌꯥꯔꯦ ꯁꯛꯁꯤꯒ ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯌꯥꯏ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯒ, ꯑꯌꯣ ꯅꯥꯏꯅꯦ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯍꯦꯜꯂꯦ. ꯂꯩꯁꯅꯥ ꯃꯆꯦ ꯌꯥꯏꯐꯕꯤꯒꯤ ꯀꯥꯗ ꯃꯆꯦꯕꯨ ꯁꯪꯕꯤꯔꯤ. ꯌꯥꯏꯐꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯃ, ꯇꯨꯝꯃꯨꯔꯣꯗꯅ, ꯊꯦꯡꯉꯝꯃꯅꯤ. ꯂꯩꯁꯅꯥ ꯎꯏꯔꯝꯕꯗꯒꯤ ꯃꯆꯦꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ, ꯆꯦ ꯌꯥꯅꯤꯌꯦ, ꯆꯤꯆꯦ ꯑꯗꯨꯝ ꯇꯨꯝꯃꯣꯕ, ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ. ꯑꯩꯃ, ꯌꯥꯔꯦꯁꯦ, ꯆꯠꯂꯣ ꯊꯦꯡꯉꯦꯕ ꯅꯪꯕꯣ. ꯂꯩꯁꯅꯥ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ. ꯌꯧꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ. ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯋꯥꯆꯞꯇ ꯆꯪꯂꯒ ꯃꯦꯁꯦꯖ ꯂꯥꯛꯄꯁꯤꯡꯗꯨ ꯌꯦꯡꯉꯤ. ꯁꯣꯝꯗ ꯕꯤꯛꯀꯤꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ. ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯅ ꯊꯥꯕ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕ ꯑꯗꯨꯗ, ꯑꯣꯟꯂꯥꯏꯟꯒ ꯂꯩꯌꯦ, ꯃꯦꯁꯦꯖ ꯊꯥꯖꯤꯟꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ. ꯍꯥꯏ. ꯂꯩꯁꯅꯥ ꯑꯗꯨ ꯅꯝꯕꯔ ꯁꯦꯞ ꯂꯩꯇꯕ ꯑꯃꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯜꯂꯤ. ꯑꯗꯨꯒ ꯃꯥꯁꯨ ꯍꯜꯂꯤ. ꯍꯜꯂꯣ, ꯀꯅꯥ? ꯃꯦꯁꯦꯖ ꯍꯜꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯃꯨꯛ ꯍꯜꯂꯤ. ꯑꯩꯅꯦ ꯉꯁꯥꯏ ꯅꯝꯕꯔ ꯂꯧꯈꯤꯕꯗꯣ, ꯕꯤꯛꯀꯤ. ꯂꯩꯁꯅꯥ ꯑꯗꯨ ꯋꯥꯈꯜꯗ, ꯃꯁꯤꯒꯤ ꯐꯖꯕꯁꯤ ꯑꯣꯏꯔꯦ. ꯈꯪꯖꯍꯧꯗ꯭ꯔꯦ, ꯁꯥꯎꯅꯨꯀꯣ. ꯁꯥꯎꯗꯦꯗ. ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯆꯥꯔꯦ. ꯀꯩ ꯃꯊꯦꯜ ꯆꯥꯒꯦ? ꯀꯥꯡꯁꯣꯏ. ꯅꯣꯏꯗꯤ? ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ. ꯑꯗꯣ ꯁꯣꯝꯁꯦ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ? ꯕꯤꯛꯀꯤꯅ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯂꯒ, 21 ꯁꯨꯔꯦ. ꯅꯪꯗꯤ? ꯑꯩꯅ 20 ꯆꯪꯂꯛꯏꯅꯦ. ꯑꯣ. ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ. ꯃꯤꯅꯤꯠ 3ꯃꯨꯛ ꯂꯩꯔꯒ ꯂꯩꯁꯅꯥꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ. ꯑꯗꯣ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯗꯥꯕꯤꯛꯀꯤ, ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯅꯔꯁꯤ.
Somda Biki Mrs. adu paraga nomi adum tawduna laikre. Da Biki kaina korokpa aduda masa adu kaino matawkre. Angaw badawna pangnokta no I. Ngayak layraga message sali. Okay. Asumna numit kharani di hawkre. Biki ga laisnaga su sum loinarakpana nungsinakre. Asuki matik nungsinay. Yaifabisu masa khara faraduna magi thabag adu adumak chale. Yaifabi school gi ojani ma ojai basi hana pamlamde adubu mamana ojai ba pamjaba aduda mahaksu adumak yarabani chahi ama helakle ojai ba. College sanaba haiduna loisili mama binana machagi manakta laklaga. Imanadi pura faraga chalo haraga. Yaifabi sari adu sena tablapna mama dairi. Ima, ay chataba tha faraktore. School ge exam su kuidrabane. Adunane. Pare, chalo. Ima, adudi ay chalo kige ko. Yaifabi su school da chakre. Nakan namadana Roberto phone da kanagumba maga wari sanari. Nangna fanabsilo. Ay gidi nangwanda wase sinarabane. Phone aduday nupa amana. Boss, marin yamna khai. Haidu weba sungayade. Fare, adudi losingro. Hoy boss. Robert phone adu thambaga akhaba mino amano I aduga. Mr. Thorenba, nangne anda tawkhiba adugi lamanne. Kaisu laitaba nangumbana aingondaga singnaba sai. Aina kaidarakya bada yengo. Boss, Assamdagi lakadaba posingdo kamaina taw haibano boss. Nakandagi nupa amana hairakpani. Robert mamai diyon silagde. Paw faunarabane ga aduga wa ama haige. Noyandag matangse cheksilu. Aina silibe plan se mai paktaba yadabane. Nupa aduna. Funny boss. Nupa adu thokre. Robert machindu haife chingkhalaga no I. Aina kaidarakya bada nang yengo. College ki gate aduda Biki ga laisnagadu wari sadana changna I. Biki na kai mathen charake. Laisnana uti chare e. Kanana thonge? Mamana. Nang de try se. Haye ada exam kuidrena mamana thonge. Biki du nooga. Yaina larik fabanina. Laisna su nooga yare. Asumna aniduna noktana lakpa du bada yaina laknari. Ayengba khoigisu khara khanbana fabra khalida. Bikina som chakpra. Oh, chae, prok chae. Thoibana Yare, tumina layomta. yaina. Somdana nupigi saita anuna. Yadeko mi machadi leizaba kaise. Leisnana yare. Soniana Leitabai khoidi chakchei ko. Premikana Haima, leitragana asigi yai se. Asiga khangnaro khadang sumanase. Sonia du fuga golaga makhwanga du melaga. Premier, nangyamna haurakanu ko. Mi bungne akhoi dom chagi machane se. Premikana Oho, adunani na khadang manai se. Soniana Yare. Asumna class loireduna mayamdu mayumda nakre. Somda yaifabidu poche kita laigena bazar da leiri. Mana dum chatpada magi tungda nupa ama mamai khumduna adumak ine. Yaifabisu khangladuna pakhatna makhong adu khongkap launa thanglaga aduma chali. Asum chalingai yaifabigi khudang adu paiduna nupa amana chinglaga chakre. Nupa adusu yaifabina chakkiba mafam adu uhaudraduna adumak chakre. Yaifabidu chakkraba haiduna yengi. Amung nupa aduda yenglakpada. Doctor. Chinglembadu mamaida kumniba fi adu laukthokduna. Nang yaifabi natro? Mane sir. Ay nangna kanu chakhibado adu itanarakpane. Ado kanano hujiki nupadubo? Khangdiye doctor. Ma kanano haiba. Fare, ay thimbiramage. Yarni doctor. Ay su gari yaure. Fare, ay nangi yung faubadi adum inarage. Ay gari thauraga. Matamse kaino matawrabane.
chalo, gari do, thagolo. Hai doctor. Asumna Yaifabina mang thaduna adumak mayumda chali. Tungda chinglembasu inarei. Yaifabina gari thauzinkraba matungda masu adumak mayumda hankre. Thoyenbadu office hour loiraduna mayumda halai. Magi kagi thong adu kansilakpada makogadu ngauraduna makada famthakre. Memcha pakhatna machagi manakta chensilai. Achauba Thoyenba makogadu pairaga waladuda ngatharaga lei. Memcha yamna pakhatna machabu kawi. Thajasu school halakpada taramliba du bada pakhatna masu chensilai. Tacho! Thaja pakhatna tacho. Thoyenba makogadu pairaga lei. Amuk mamit adu tamna panglaga hagolai. Memchana machabu sambi. Sese Ima sambi gese. Thajasu changlaga mabungbu sambi. Thajaga memchagana Thoyenbabu magi famungda hifalli. Memchana ibungo se sida fajana hippo. Ima doctor kauge. Thoyenbadu kitang tuna. Ima yaraniye kaurano. Ai nungsa maraksida chatpagine kem tawroye. Hoi fare. Adudi fajana potharo. Thajana mabung yonakta famlaga. Tacho aiko pabige. Memchana Aima makok chikpa nate ko angau bisidi lao toasi nabungse ngakta pothajarsano nangsu phirongado honglagane tuition chalo lao. Thajadu yamna tanna. Hoima Ani dusu thokre. Machanga mamana thokraba matung Thoyenba wakhalda khali. Ma nachase yamna fatriko. Aina tawrubana aina fangjabane. Aigidamak mama baba khangnatana kana amata ai wa ningde. Ai thanta oigadaba mafam amada laininge. Ai mama baba ichin inaubu nungsidaba nate. Aigidamakta noina wabada. Adu ai yengba ngamoye. Adunane aina ngasi wa lolibase. Mama, baba, Chan aibu warauganuko. Asumna wakhal khalingayda mapa ibungo Rastu call tarai. Thoyenba kanano haina yenglubada mapa oiramba aduda call paikhalai. Rasna Achauba, baba, nasa khara farabo. Oi baba, khara fare. Fare thabang ngakta sum tawbadunanida kharasu pothao. Oi baba, fare ngyak potharo ko baba su thamlage. Oi baba, ado baba kaidongai laktoino. Achauba hapta amagumbadi sida laikige aduga laage. Oi baba, fare baba thamage ko. Oi baba. Asumna Rasu phone thamkre. Mapana phone ek thamkibaga Thoyenba wakhalda. Ima babana aigesu wabiraga aina ima bababu asuk thopsabidaba. Aise yamna fateko. Mapira amuk chelai. Yaifabibu ningsinzarei. Bem dadagi thawai. Dada yamna ware. Nangi dada se yamna ware. Thawai ai hiningdre. Aise yamna fateko. Adubu dadagi thawai. Nang dadabudi warauganuko. Dadana aigi thawaigidamaktani aina ngasi lauriba firipse. Tanja aduda Thoyenbagi phone da ring khinglai. Thoyenba mapidu teithoklaga phone adu paikhali. Hello sir. Hairo. Nupa aduna. Sir, akoi mayam sir laona kawbibra. Kawe. Hayengi wa khanase. Hoi, sir dudi thamage. Somdana Robert na Alex da call tawi. Alex na. Hello. Robert no fetaraga. Hayengi plan di kamdawre. Alex tu no fetaraga. Sir, yaradabade. Aina loina sile. Okay. Adudi good luck. Hoi sir. Phone adu thambaga machin adu paina no I Robert tu. Numid adugi numidangni Bikiga Laisnagadu phone da wari sanari. Bikina
Leisna, ai keno mange. Hango. Kaiginoba, aina nangbu asung nungsirise. Yariko, taningde. Is, phagigi type da hairoba. Is, khangde, nang nungsijababu. Oh, nangde nungsidabako. Aduna khangdabaneba. Dabikya, adumaina hainoba. Ai kapcharaksani. Tanja duda memchana. Hai, atomba, nayambana lao haibane. Kanagano, nangna wari saiduna. Biki du ikangkangna. Ima, Rocky ne. Hoi, laage. Haima, icha Rocky oire. Lao hayune, uda kuire. Biki maya ihi galaga. Laadabane, punsigi. Memcha ngakna. Ha. Biki gyantara aduna. As, ima, fagi tawbaneba. Chalo cho, laage. Fare fare, lao ko. Biki mama chakra batungda phone adu manakongda thangjilaga. Leisna, ahi muk taroke ko. Akoi tamona kaure. Leisna nomi taraga. Hoi. Noi do kaigino. Nayaga tikira. Nokjede. Ai thame ko haren taro. Asi hairaga phone adu fatkei. Biki su nomi taraga mayambi kada lai. Mayambagi kada changlai. Thoyenba chechang khara suduna leirami. Biki du mayambagi manakta famaga. Tama, ai kaubra. Thoyenba du mangonda silaga. Nang hayeng thabak chatkadra. Tama, college ta toine. Ado kaigina tama. Kem tawdida, fare chalo. Biki su makha tarudre. Adumak thoklai. Magi kada changlaga Leisna da call tarai. Leisna na, hello. Yar, lae. Tamona ke hareino. Kaim na teda, hayeng kai chatoino. Aina college kani haiba. Oo, ai di hayeng college la oi. Kai gya. Chiche masangam di, aduini. Oo, fare. Ada, thammage. Thengi nangsu tumo. Thammage. Asumna Biki phone thamkri. Phone adu hek thamkibaga Leisna kanadano khangde call tawi. Leisna na. Hello. Yanab tawse. Hoi. Fare. Thamage. Leisna machindu feiram noga. Aina nangi nathakta kaidorake habada yengo. Igi lamandi ina singba tabani. Asumna Leisna su wakhal ngya khalamlaga adumak tumthakre. Somdana yaifabidu magi kada hanagi matogumna magi kagi thongnaw aduda thajamabu yengzari. Liri sitliba malang mamasu ingna tamna sili. Yaifabidu dairi aduda sumiri. Ngasige hingsidadi thabal masu kayada ningthina thokliba. He tathaja nangsu aigi kairaba thamoy asida hena chaina piribra natraga aibu themjinbiribra. Ai khangba waye asumna aduma waragadra. He tamoya pangbi kappo nangdi pina kappo. Mapi adu tapna taithokchaduna. Aigi thawai aigi dada thawai oiramba. Nang yamna fatte. Nang na ibu asuwa libase kaigino. Ai waye thawai. Ai waye khangba ngamdiye. Ai waye. Amu ningsingzarei magi dadana haikiba wai kayadu. Thoyenba mapira chena yaifabiki makut adu paiduna. Yaifa, aina ise amukta thajabiyo. Ai nangbu thamoy sengna nungsiye. Yaifabisu mapira chelaga. Da Thoyenba, aigidamakta adumna tawbigano. Aigi punsidi hingbagi kanadraba lekha tarabane. Aina maram oiraga da Thoyenbagi senglaba punsi aduda amuba kali taisinba ai pamdiye. Aduna da Thoyenba aigi wakal thadokpiyo. Miyamgi minong maysa maraksida ai da Thoyenba bu chingthaba pamdiye. Thoyenba nungaitana. Yaifabi, adumaina haigano. Ai nangidamakta punsisigi lepkaniye. Ai bu thajawo. Yaifabi Thoyenbana pairiba makut adu tamna paizaraklaga Thoyenbagi mathada changsinjaduna higi kapai.
Thoiyenbasu kapnok tawraga Yaifabigu makog aduda nungsina nantabi. Thawai, dadagi thawai, thawai ne, nangse aitagine. Yaifabi haukibasing adu ningsingjaduna kappagalay. Chimbaldana kuhitayba, thamoydana hupuba, masibu miyoybagi lichala, aibu dadagi thawai ne rambaday. Kangle, ay ngasidi pumnamak kangle, ay kangle. Asumna ahing adusu Yaifabi mikab amata tumthaba yada thongnaw aduda thajamabu yenglaga adumag hawkre. Nongale ayuki pung 9 hele thoyenba loisilaga tholai. Memcha machana tholakpaduda aima achauba ngalida chaka charaga chalo. Ima ai thingi thabak yame ngasidi chakto ai ada dum charage. Ada mama akoi naudi hawatkrabane ai kauge atomba ho atomba mataktagi biki kumtharaga ima taye kayage nayambana hangbane biki mayambagi manakta laklaga tama kayage ngasidi ai khara thingbe nang oren college alaga office ta lao hoi tamo lake ima ai chalukige hoi hoi. Asumna thoyenbadu gari thauraga office lomda lai adubu office yaudringaida hospital lomda lai yauraduna gari adu park toramaga hospital aduda changkhre. Minute kunmuk leiraga thoyenbadu tholai aduga gari adu kakhatli aduga leitafam khangdre manglaga dumag laikre. Ngihak leiraga tapna gari adu thauduna lai. Ngihak leiraga magi phone aduda message lakpagi makol tarai haifet yenglubada thawai haina save tawba number adugi message ni. Message adudi address dangni tharaklibadu thoyenba gari adu khamlaga chatchira chaloisira khali. Ngihak khallaba tungda gari adu mamai leiraga lai. Ngihaki matungda rose garden aduda lai. Gari adu khamlamlaga manungda changi. Thoyenba koilei leiduna yengi. Famfam leiba aduda nupi ama mamai nonthaduna famlaga leibadu bada thoyenba tamna changsilai. Thoyenba na tapna koi haigadabano. Yaifabi mamai adu sat onthoraktuna thoyenba denglai. Thoyenba michanaba ngamdraduna mamai fat onthoki. Yaifabidu piroinaba mityengda yenglaga warawnairai. Dada, ai dadaga aroiba wa makhanase aiduna dadabu kaubane. Thoyenba mamaidi onsilakte adumak tapna khumlai. Kai matangino. Yaifabi famlambadigi fugawgalaktuna. Dada, khangna khangsinadaba tawno. Dadada aina kai lanbagino. Dadana aigi famdagi lapthoknaba hotnaribase. Thoyenba mong hadana mamay adu onthoraglaga makhut anidu pocket aduda humlaga. Adui matang yuredi aidi kuire na haikiba. Nate nangnasu ikaiba khangdrise kaigino ha nangbu ai natradi nupaga mata leijadraba. Yaifabi milunidagi pirang lepa leita sintarai. Dada kaigino nangna ibusu wahalibase ayo dada. Yare ai taba pamde nangi wa ai taningbasu faude ai chalage. Asi hairaga khongkab amani thangba howi. Thawai aigi thawai. Thoyenba thanglamba khongthang adu chaplepi adubu mamaidi onthorakte adumag lepi. Yaifabi kaplaga dada aibu nungsina aroiba oina thawai haina nungsina kaubiraroidra amuktangdi dadagi thawai haina sina kaubiyo. Dada amuktangdi kaubiyo ba? Thoyenba khangba ngamdrabani adubu adumak hanagi matagumna karisu nungaitaba faudabagum adumak thamoi kanba mi amagumnani mana lebliba. Adubu mahak khangbada warabani adubu karisu haide adumak lepi. Yaifabidu mabongning nungsiba hengalai. Amuk hena kapladuna leimaida famtharaga hikik launa kapi.
Dada, nang aiga lamnaba ngamlani haiba natra? Fare, laukro, ifamdagi laukro. Ay amu hanasu dadada yelaroye. Dadana fani haina Thangjiluba Khongthangdo adumak aibu ningsingba machena mata yaudana aigidamakta miludagi pirang mari ama faw tadabo hayuko. Aduba dada, aigi punsidadi dada mong nungsiba anisudiye. Aduna dadagi maikay yengduna halaglaroy kang labana agpo ay nalagini kanna adumak dadagi maikay yengzagi ko dada. Toyenba tabada Wari mapira chena yaifabida hanna fawa yenglamdana chatkre. Yaifabi toyenbagi maikayda yengjaduna kappaga lehawi. Toyenba magi gari eduda kakalaga fami ngasaidagi tinggalamba mapi edu hauzikta kanasu udraba matmda tingbinaba yaudana maningtamna sintarai. Mahak thamoy kaina gari edu adumag tabli thaudana office da chatkre. Somdana Roberto Alex gawari sanari. Robert na. Horen numidangi pung 3 ko ay naibado kawano yam cheksilo. Alex machin katuna nolaga. Ha, boss, ay na tawba thabak tabu kay dobagi may pagloy. Robert su noga. Ha, aduni dana. Ado boss, ay tamage. Horen pau fawzarage. Okay. Alex phone adu ek tambaga kanadano call tawsili. Nupi amana. Hairo. Horen pung 3 ngaramo. Okay. Somdana Roberto makhau pongna nogli. Nanggumba kaisu leitaba officer amana Robert engonda singnaba sai. Aina kadaro kyabada nang yengo. Police mayam ama duty taduna lay. SP pore masamaksu yawi duty tawba adu. Numidangi pung 3:56 sale. Alex gari adu thauduna lakpada police mayam ama leirambadu bada nofai taraga nupi ama tungda fambaduda onsilaga kari no haikre. Gari adu adumag thauraga police mayam leiriba manak aduda khami. Police ama fatchanglaga kumtharo check tawge. Alex na. Sir, aigi chane hu thaga masamatanda sijanaba tarambani. Police adu nupi aduda haifed yengi aduga SP poireda pau tambalai. Police aduna. Sir, asigi gari se anaba yawe nupi macha ama huthakhlambani. SP poreina. Hai, adudi chalan grodana. Fagani sir. Nupa adu Alex ki manak tamna laaga. Ibungo, chalo yare. Alex yam nungaitaba sakfam amada. Yam nungaizare sir. Okay, chalo. Alex ki gari adu thaugatli. SP poirei Alex da muni yengduna lehawi. Alex moigi mapa hek lanthorakpaga yamusitaba mino manoi. Asinabu police orini. Nupi adusu noklami. Asumna gari adu robaroi tamna tharuklami. Yauraduna sumang aduda gari adu khami. Roberto gari gi makhon takhiba aduda mathaktagi yengtharai. Alex ka nupi amaga kumlakpa aduda nokfai taraga makhada kumtharai. Alexu Roberto bada nofai tawi. Robert na ingitarai. Alexu gyan taraduna gari adudagi bag amuba maputurai. Bag adu hanglaga yengi. Robert kubaka khuraga noglai. Good. Aduni dana. Amuk nupi duda yenglaga. Mana kana. Alex nofai tawi. Nupi duda Alex yenglai. Nupi adusu gyan taraduna nofai taraga mamai kumba adu lauthorai. Roberti nupi du bada masa adu gyan tadri. Nupi duda mamit kuptana yengi. Magi mataw aduda nupi adu nofai taraga. Sir, aigi ming Leisna. Roberto Leisna da munning lambade gya lagladuna. Oh, hoy. Ado Leisna, nangai ga thabak punna tawse. Leisna haife Alex da yenglai. Alexu yenglaga nofai tawi.
Adudai Leisna Harry. Oi, sorry. Ada, sir, I am from Madalaga, Tawapami Tabaxi. Robert na. Yay, adugidi, ay silaki. Oi, sir. Alex na. Sir, ay matam kara sida lay papami. Yay, noy ni mag ay na fama silagi. Adalaw, imong da changlukisi. Sir, ay ngasidi imanabi magi mayumda layrage. Ngasi magdi nungaiti. Okay, kisu kaide. Ado Alex nang di. Sir, ay di dum layrage. Ay lays na se, mayum fawda tilamkige. Hoy, tiluro. Ani do gari atopa mada tawduna lai. Lambi adu koiraga chalami. Aduda police ti thengnadre. Lays na hoigi mayum yoraduna Alex na ri. Nang kaisu hayrodra. Hayroda, ay nathokpa tawraga ngangage. Fare, adudi ay among lehorage ka. Aisu changage. Aisu chalage. Hayang paw fawnase. Alexu chatkri. Laysna mayumda changi. Mangola duda mama binaga machi fabiga famlaga lerami. Laysna haifeti kirami. Adubu adumak changi. Bina sarapna. Hausi pung kya tarage. Laysna kirup yenglaga. Mama, ay manabina chaka charaga hallo nare. Aduy ngayba. Wadu loide bina sauna machada kupang na tharai. Laysna karisu haide mama yedu makud aduna pairagalay. Bina kapaga. Helam chanay debi, nang boygi charo ha. Mina tina ngangna da basilise. Kaygino ha. Changoy mungda, nasakto, inindige. Laysna tapna mapira chelaga changkre. Yaifabi mama bu temjinbi. Ma, kapkano base. Ay haige ba fajana. Chango, imungda ay nang pabung lakpa ngaykige. Chak chaminarura. Hoy ma. Asi hairaga yaifabi mananupi Laysna gi kada lai. Laysna du mama yedu mondo silaga kapaga lerami. Yaifabi tapna famtharaga. Laysna lao chak chaurase. Laysna du mama itapna haigalai aduga. Chicha, ay chak chaningdre. Mama na ngayhag saubagi chaybabu nang na kaygi saurino. Lao, ay chak chadriba. Lao ba chaurase. Laysna machida nungsina yengi. Aduga machibu konsilaga higi kapai. Yaifabisu manawnupibu temzili. Seba, toba. Lao, chak chaurase ba. Laysna su machina themlakpaday chak chaba kumtharai. Machin manaw anidu chak chaminari. Laysna du chak chana chana machi yaifabida yengi. Yaifabidu nomi taraga. Ayma, chak charo haraga amu yeng leire. Charo base. Laysna su hoy haibagum mangak adu nomi. Chakising chabalore ka aduda Laysna changai. Famungda tapna hitaraga wakalda khali. Aina tawriba sa chichena khanglaga kayoyba. Mama baba koina kayoyoba. Aina Thangjiluba Khongthang asina tungda kayoyrakani ay khangde. Amu mamin adu sauna. Aina kaidarake habada nang yengo. Tanja aduda bikidu call tawrai. Laysna phone adu paikhatli. Hello. Dabi kya? Koino, ngasay day pa forok na. Dabi kya? Ay do ngasay day thaba machaluy ni. Aduy phone ga paidre ay ngasidi. Kay thabang no? Imanabigi birthday chalu bane. Konagi no ayse? Imanabigi. Oo. Ani do muk tumin lay nay. Laysna tabna wangang lai. Ay tumage, tumninge dabi ki. Biki wari di sana ningi adubu upay leite. Hoy, fajana potharo. Phone adu thamkhibaga biki wakhalda mawang khali. Handak mana honglakliba mongse koino. Maibu tasingna laptholagena honaribra. Somdasu Laysna phone adugi screen aduda yenglaga mapira chelai. Dabike
ꯑꯩ ꯕꯤꯀꯤꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯦ꯫ ꯕꯤꯀꯤꯒꯤ ꯅꯝꯕꯔ ꯑꯗꯨ ꯕ꯭ꯂꯣꯛ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯅ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯉꯤ, ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯃꯣꯟꯗ ꯑꯣꯞꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯅꯤꯃꯛ ꯋꯥꯈꯜ ꯈꯟ ꯈꯟꯗꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯂꯩꯁꯅ ꯑꯗꯨ ꯍꯧꯒꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯣꯕꯦꯟꯁꯨ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ, "ꯑꯇꯣꯝꯕꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯂꯩꯁꯅ ꯇꯞꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯐꯝꯃꯤ꯫ ꯔꯣꯕꯦꯟꯁꯨ ꯃꯆꯥꯗ ꯌꯦꯡꯂꯒ, "ꯑꯇꯣꯝꯕꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ." ꯂꯩꯁꯅ ꯇꯞꯅ, "ꯄꯥꯕꯨꯡ, ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ. ꯑꯗꯣ ꯄꯥꯕꯨꯡ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ." "ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ?" ꯂꯩꯁꯅ ꯃꯃꯥ ꯕꯤꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯄꯥꯕꯨꯡ, ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯒꯦ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕꯀꯣ. ꯄꯥꯕꯨꯡ, ꯑꯩ ꯂꯩꯒꯦꯕ." ꯔꯣꯕꯦꯟꯗꯨ ꯅꯣꯛꯑꯒ, "ꯍꯩꯃꯥ, ꯑꯗꯨ ꯍꯥꯏꯕꯒꯤꯕꯣ? ꯌꯥꯏ ꯌꯥꯏ, ꯏꯆꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯛꯑꯣ." ꯂꯩꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯄꯥꯕꯨꯡ, ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯕꯤꯌꯣꯕ. ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯕ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯥꯏꯔꯒꯦ." ꯂꯩꯁꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯑꯦꯂꯦꯛꯁꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯦꯂꯦꯛꯁꯅ, "ꯍꯜꯂꯣ ꯂꯩꯁꯅ, ꯑꯩ ꯌꯥꯔꯦ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯄ, ꯑꯗꯨꯅꯅꯦ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯔꯁꯦ ꯕꯣꯁꯇ." "ꯍꯣꯏ, ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ. ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩ ꯍꯥꯏꯅꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ, ꯍꯣꯔꯦꯟ ꯎꯅꯁꯦ." "ꯍꯣꯏ." ꯁꯣꯝꯗꯅ ꯊꯣꯏꯌꯦꯟꯕ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯃꯦꯝꯆꯥ ꯆꯪꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯆꯠꯇꯣꯔꯕ?" ꯊꯣꯏꯌꯦꯟꯕ ꯃꯁꯝ ꯑꯗꯨ ꯍꯥꯟꯅ, "ꯍꯣꯏ ꯃꯥ, ꯆꯠꯇꯣꯔꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯂꯥꯛꯑꯣꯀꯣ." "ꯍꯣꯏ ꯃꯥ, ꯂꯥꯛꯑꯒꯦ." ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯑꯒ ꯆꯥꯛ ꯆꯥꯔꯤ꯫ ꯊꯣꯏꯌꯦꯟꯕ ꯆꯥꯛ ꯆꯥꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯃꯆꯟꯒ ꯅꯥꯎꯒꯗꯤ?" "ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯆꯟꯗꯤ ꯇꯨꯏꯁꯟ ꯆꯠꯈꯤꯅꯦ, ꯂꯥꯛꯇ꯭ꯔꯤ. ꯁ꯭ꯀꯨꯜ ꯑꯣꯐ ꯂꯩ ꯍꯥꯏꯕꯒꯨꯝ ꯇꯧꯕꯅꯦ." "ꯑꯣ, ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯏꯃꯥ?" "ꯃꯥꯒꯤ ꯀꯥꯗ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯅꯦ." "ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅ? ꯃꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯣ ꯏꯃꯥ?" "ꯈꯪꯗꯦ, ꯑꯩꯈꯣꯏꯗꯅꯦ ꯃꯔꯩꯗ ꯌꯦꯠꯄꯁꯤꯕꯨ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯆꯠꯅꯕ ꯇꯧꯔꯣꯀꯣ." "ꯍꯣꯏ ꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯊꯣꯏꯌꯦꯟꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯃꯃꯥꯏ ꯁꯨꯛꯇꯣꯛꯑꯒ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥꯅ, "ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕꯣ? ꯀꯩꯅꯣ ꯏꯁꯨ ꯁꯨꯛꯊꯔꯒ ꯂꯥꯛꯏꯗꯨꯅ?" ꯊꯥꯖ ꯇꯦꯕꯜ ꯑꯗꯨꯗ ꯒꯤꯠ ꯐꯝꯗꯦ꯫ "ꯃꯃꯥ, ꯑꯩ ꯇꯨꯏꯁꯟ ꯇꯝꯕꯁꯦ ꯇꯣꯛꯑꯒꯦ." ꯃꯦꯝꯆꯥ ꯉꯛꯅ, "ꯀꯩꯒꯤ?" "ꯍꯣ ꯑꯣꯖꯥꯅꯦꯅꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ, ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ, ꯁꯛꯇꯥꯗꯨꯒ." "ꯍꯩ, ꯋꯥꯊꯤ ꯇꯧꯅꯨꯀꯣ, ꯌꯥꯔꯦ, ꯆꯥꯛꯁꯤ ꯆꯥꯔꯣ, ꯑꯩ ꯊꯕꯛ ꯆꯠꯂꯦ." ꯊꯥꯖ ꯄꯦꯔꯒ, ꯆꯤꯡꯂꯦꯝꯕꯗꯨ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯅ, "ꯍꯩꯃꯥ, ꯆꯠꯂꯗꯕ꯭ꯔꯥ?" ꯆꯤꯡꯂꯦꯝꯕꯅ, "ꯍꯣꯏ ꯏꯃꯥꯁꯤ, ꯆꯠꯂꯒꯦ." "ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯆꯠꯂꯣ." "ꯍꯣꯏ ꯏꯃꯥꯁꯤ." ꯆꯤꯡꯂꯦꯝꯕ ꯆꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯂꯦꯞꯄꯒ ꯌꯦꯡꯂꯛꯏ꯫ ꯃꯆꯟꯅꯨꯄꯤ ꯆꯟꯆꯟꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯆꯟ ꯑꯗꯨ ꯄꯥꯡꯈꯠꯇꯨꯅ, "ꯏꯆꯟ, ꯆꯠꯂꯒꯦꯀꯣ." ꯆꯟꯆꯟ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ, "ꯍꯣꯏ, ꯌꯥꯝꯕꯨꯡ." ꯆꯤꯡꯂꯦꯝꯕ ꯃꯆꯟꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯇꯧꯔꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯣꯛꯆꯩ꯫ "ꯐꯔꯦ ꯐꯔꯦ, ꯌꯥꯝꯕꯨꯡ ꯆꯠꯂꯒꯦꯀꯣ." "ꯌꯥꯝꯕꯣ, ꯆꯥꯄꯣꯠ ꯂꯩꯔꯛꯑꯣ." "ꯍꯣꯏ, ꯂꯩꯔꯛꯀꯦ, ꯃꯆꯟꯒꯤꯕꯨ." ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯆꯟꯒꯤ ꯃꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯆꯟꯆꯟꯁꯨ ꯃꯕꯨꯡꯒꯤ ꯃꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯒ, "ꯕꯥꯏ ꯕꯥꯏ." ꯆꯟꯆꯟ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯍꯥꯏꯔꯒ, "ꯕꯥꯏ ꯕꯥꯏ." ꯆꯤꯡꯂꯦꯝꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫
Leisnasu college ki dress selaga thoglai. Makhoi mayum khara hendorakpadai Alex da call tawi. Ring ahum mari chatpaga pairai. Alex na. Hello, Leisna. Ai lani college ki dress ne. Aina selise. Ai sumaina lakpadi yaroi. Kamai tawne. Alex ngiya khalaga. Nang college changoidra? Changoida. Fare, adudi ai lage. Adu khanarse. Okay, lao. Asumna phone thamkibaga Leisna du lambigi mataya mada lepaga lei. Tanja duda Biki du bullet adu kanna thauzilaga Leisna gi mamangda khami. Leisna khangboi lakpoi maningda khara li. Biki khara fingna kumtharaga Leisna gi mamangda lepi. Leisna khara di pakhatli adubu kaisu khandaba saduna adumag tuminna lei. Biki makut anidu pocket humaga. Koigino, nang naigi number block taramide. Leisna lala taraga. Kino ne. Biki sarapna. Nate, nang nakhalise kaino ha. Aigi irase kaino ba amtairamo. Leisna du makok non tharaga. Dabikya ibani matam khara pafuna gumse. Koi marange. Aikoi angang oi. Wadu loide Biki tikatana lauri. Nang nainingise kaino ba? Nate, nang napamise kaino. Leisna khumfam khangde adumag tuminna lei. Mangak adu leiduna yengbada Alex ki gari khamduna leibadu bada Biki da wayama fawairamdana car dugi manak tamna gangam chatkhe. Aduga car duda fatka khali. Leisna na chalo. Alex na. Biki du yamna nungaitana yenglaga lehawi. Gari du khara thauba baga Alex na tabna. Nang boyfriend la hojikida. Leisna su tabna. Kay harino khara sawba male. Alex, aina toriba thabagase kanasu khanganba pamde. Ma aibu ainaroi. Adunane aina mangondagi lapthongnaba torise. Ai mabu nungsidaba nate. Adubu aigi chegi lamandi singdana tokloi. Amuk mapira chelaga. Alex, ai robot pu lemna tharoye. Alex su nungaitana. Aisu nangi nating pangani. Mahaksa yamna fatabane. Ada nang chekti cheksiluko. Nangdi nupini. Mana nupane. Kaidau nungda nupaga nupiga khak manarai. Leisna machin faina noklaga. Ai lemna di thararoi. Sidaidi magi erona thupumnamak aina khanglaga aina tawbada yengo. Alex su nofetaraga. Ma nangonda soidana hairakani. Maduda nang suway hagadabane. Madugi matung ay adum silage. Hoy. Alex ki machanupi thokpa magi mayumda gari adu thauzili. Yum madudai nupi macha ma tholaga. Aya, dada. Alex su nomi taraga. Ichandi leisabi paramena. Angang aduna leisna de yengaga. Madi kanano dada. Mara aigi best friend ne. Angang aduna. Aya, dadagi best friend oidi aigi su ayai ko. Alex noga. Hoi gadabane. Leisna su changsilaga. Nangi mingdi kay kauge. Angang aduna. Aigi ra Christina kawe. Leisna su noga. Yam fazaye nangi mingse. Ado class ya karage nang ba? Aira class 2 kaine. Oh, yam karina. Imung aduday leisabi ama tholaga. Dilex. How, Rosne, tu, cice se, manungda amta changallo. Hoi, cice, lao. Hoi. Leisna imung da changkre. Ngayak leiraga Leisna black dress machugi ngakta selaga masam madu wang na puli awangba hilsa muba magatong laga tholai. Hek yengbada araiba nupi dimande fajabasu fajai. Alex na nofetaraga. Chalasira. Leisna na. Chalase. Amu Christina da onsilaga. Abema ay chalage ka horena mo lake. Christina na. Oi, cice lau ko. Rosne chalo kige. Oi cice. Alex ka Leisna gadu gari amuk thauduna robot oida lai.
Yauraduna kumtharaga imungda changlai. Robert anidu bada nofedaraga. Chang'o. Anidu changsilaga fami. Robert na. Ay noy anida wafam ama sinage. Alex ka Laisnaga na. Hayo sir, kayo ano? Robert tapna walaga photo ama puthoraglaga oli. Anidu photo duda yengi. Laisnadu photo du bada swailawi. Adubu kaisu tawdaba saraga tumina dumaglay. Robert na makatarai. Mahaki maming Thoibi kaubane. Mahak to, ay nalusin ba pami? Laisna famba ngamdre khangbada maya krak chiksinaraga lay. Alex na. Kay marang gino, malo silo ayste. Roberto magi famfamda amuk famlaga. Noy anina adu ang bagi mathaw tade. Ay nataw habaduda taw. Alexu makatadre adumag tumina laikre. Robert amuksu photo amo lai. Se, sina nupine. Mahak to, ay ginagta purakadabane, hingna. Laisna photo duda yengi. Amuke na masadu kaino matawkre. Laifam ama khanglagtraduna makut anidu kanna paisinaduna lay. Robert na. Mahagi maming na yaifabi kaubane. Kay sampatay ni. Hana ML oiramba Robin gi machanupi yaimane. Laisna amuke na tarang chatli. Mabu khangamadra haidunasu masadu layba ngamdre. Alex ti dumag normendani layribadu. Alex tamna. Fare sir, adudi aikoy ni mo. Okay, chalo. Alex na Laisna dawan silaga. Laisna, lao chalase. Laisna su kaisu tawdaba saraga. Hoy. Amuk Robert yenglaga. Sir, aikoy mo. Laisnaga Alex kadu tholai. Gari adu asum thauraga lamhang amada khami. Aduga Laisna tamna kumtharaga lepaga lay. Alex su kumtharaga. Laisna, kaidarage? Laisna mapira chelaga kha chiklaga. Ay khangba ngamdre. Alex, ay khangba ngamdre. Kaidarage hayo fazana. Laisna mamayadu makhudaduna kumlaga pena kapche. Alex na themjinbi. Laisna, kokono base. Hayro, kaidarage? Laisna tapna kapadu fatharaga photo du li. Alex munning laga ngasai Robert na piragliba photo du amuk puthokduna amuk yengi. Amada amuk yeng tawraga lay. Ngayaga duda Alex tarang chale. Koy no, yaifabi ayse kanano? Laisna kapaga. Yaifabi ayda, aygi chichi ne. Alex ngakna. Ha, koy haba. Mane, aygi hek pungminaba ichi ne. Ay kaidogadabano khangdre. Amu photo amadu puthuraga. Adudi sina kana? Aduna aykoi chichega khangnaba. Hawjikti khangnadrabasu male. Alex mathasana. As, ludorida. Kaino koina tawgadabase. Laisna kapadu fazilaga. Alex ay kaidogadabano khangdre. Ayna Thangjiluba Khongthang ase lalabra. Alex tapna. Laisna, landi. Nang sungla landi. Lalibadi mahakne. Ado kaygino. Mana noy chichega thoyenbagada ektek tawba. Asigi maram khangbra. Khange. Ay maram khange. Alex ngakna. Karamna. Ay wari ase liba ngamgadaba mande. Alex ichinchina panbada. Ay. Alex tapna. Samlapa ma liro Laisna. Aina ngangoyringayda ma ibu khanglamgani habadi thajade. Karamna. Matmda ai class ekabada ngairi. Somdana Dr. Chinglembadu hospital dagi thoglaga machanupigi achapo layuraga thoglakpada laptakna yaifabidu pocha leiba loiraga lambida leibadu rai. Chinglembadu yaifabigi manakta changsilaga. Yaifabi mamayon thoraktuna kanano hainenglai. Chinglemba oirambaduda aima doctor kai leiramino. Ayasida hai khara leirambane. Ado doctor di kai leiramino.
ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯟꯖꯟꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯕꯅꯦ꯫ ꯑꯦ ꯗꯣꯛꯇꯔꯒꯤ ꯏꯆꯟꯅꯨꯄꯤ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ꯫ ꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯉꯥꯡꯅꯦ, ꯆꯍꯤ 7ꯃꯨꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯌꯥꯏꯐꯕꯤ ꯉꯛꯅ ꯍꯩꯃꯥ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯗꯣꯛꯇꯔꯒ꯫ ꯈꯦꯠꯅꯩ꯫ ꯑꯗꯣ ꯌꯥꯏꯐꯕꯤ, ꯑꯁꯤꯗ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤꯌꯦ ꯗꯣꯛꯇꯔ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯑꯗꯣ ꯌꯥꯏꯐꯕꯤ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕꯅꯦ꯫ ꯌꯥꯏꯌꯦ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔꯗ ꯀꯧꯔꯛꯀꯅꯣ, ꯅꯨꯡꯉꯥꯏꯇꯦꯕ꯫ ꯁꯨꯝ ꯃꯤꯡ ꯀꯧꯅꯁꯦ꯫ ꯌꯥꯏꯐꯕꯤꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯤꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯉꯣꯟꯗꯒꯤ ꯈꯔꯗꯤ ꯍꯜꯂꯝꯃꯅꯤ꯫ ꯈꯔꯗꯤ ꯍꯜꯂꯝꯃꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯥꯝꯕꯨꯡ ꯀꯧꯔꯛꯑꯣ꯫ ꯌꯥꯏꯐꯕꯤꯗꯨ ꯅꯣꯛꯑꯒ ꯍꯣꯏ ꯀꯧꯒꯦ꯫ ꯑꯗꯣ ꯗꯣꯛꯇꯔꯁꯦ RKꯔꯣ? ꯅꯠꯇꯦ, ꯌꯥꯝꯕꯨꯡꯁꯦ꯫ ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯥꯅꯦ꯫ ꯑꯣ RK ꯅꯨꯄꯥꯁꯦ ꯗꯣꯛꯇꯔꯒ ꯑꯣꯏꯅꯤꯡꯕ ꯐꯥꯎꯕ꯭ꯔꯅꯦ? ꯍꯩꯃꯥ, ꯀꯩ ꯋꯥꯡꯅꯣ ꯑꯗꯨꯗꯤ? ꯁꯨꯝ ꯂꯩꯗꯅ RK ꯑꯌꯥꯝꯕ ꯗꯣꯛꯇꯔꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯍꯥꯏꯕ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯑꯒ ꯑꯩꯗꯤ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯝꯃꯦ, ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯥꯝꯃꯦ꯫ ꯑꯩꯁꯨ ꯄꯥꯝꯃꯦ ꯗꯣꯛꯇꯔꯁꯦ, ꯑꯗꯣ ꯑꯩꯗꯤ ꯇꯤꯆꯔꯗ ꯇꯥꯔꯦ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯩ ꯄꯪꯂꯥꯞꯇꯅ ꯊꯣꯏꯌꯦꯟꯕꯁꯨ ꯌꯦꯡꯂꯒ ꯂꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯤꯇꯪ ꯅꯣꯛꯑꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯒ ꯌꯥꯏꯐꯕꯤꯒꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯅꯪ ꯊꯤꯟꯕꯤꯔꯝꯃꯣꯔꯣ? ꯌꯥꯔꯗ꯭ꯔꯥ? ꯌꯥꯝꯕꯣ ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯌꯥꯝꯕꯣ꯫ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇꯅꯤ ꯕꯤꯛꯀꯤꯗꯨ ꯂꯩꯁꯅꯥ ꯂꯥꯛꯑꯝꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯨ ꯕꯤꯛꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄ꯭ꯔꯤꯌꯥꯅ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯕꯤꯛꯀꯤ? ꯕꯤꯛꯀꯤꯗꯨ ꯋꯥꯈꯜ ꯈꯜꯂꯝꯕꯗꯩ ꯄ꯭ꯔꯤꯌꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯑꯗꯣ ꯂꯩꯁꯅꯥ ꯂꯥꯛꯇ꯭ꯔꯤꯁꯦ ꯃꯔꯝ ꯈꯪꯕ꯭ꯔꯣ? ꯉꯁꯥꯏꯗꯤ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯠꯈꯤꯕꯅꯦ꯫ ꯄ꯭ꯔꯤꯌꯥꯗꯨ ꯌꯥꯝꯅ ꯉꯛꯅ ꯂꯥꯛꯇꯦꯅ ꯃꯥꯗꯤ꯫ ꯑꯗꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯥ? ꯄ꯭ꯔꯤꯌꯥ, ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯋꯦ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯇꯥꯛꯄꯤꯗꯦ꯫ ꯃꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯈꯪꯗꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯋꯦ, ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯄꯤꯔꯛꯑꯦ꯫ ꯃꯥ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯈꯪꯗꯦ꯫ ꯄ꯭ꯔꯤꯌꯥ ꯇꯞꯅ ꯍꯩꯃꯥ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ, ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯑꯣꯐ ꯂꯩ꯫ ꯑꯗꯣ ꯃꯥ ꯉꯁꯥꯏ ꯀꯅꯥꯒ ꯆꯠꯈꯤꯒꯦ? ꯀꯥꯔ ꯑꯃꯗ ꯇꯣꯡꯂꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕꯅꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯩ ꯍꯪꯒꯦ ꯀꯩꯒꯤꯅꯣ ꯃꯔꯝꯗꯣ, ꯑꯩ ꯈꯪꯗꯣꯔꯛꯀꯦꯕ꯫ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯦ꯫ ꯑꯦꯂꯦꯛꯁ ꯋꯥꯔꯤ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯀꯞꯄꯒ ꯑꯩ ꯈꯪꯕ ꯉꯝꯗꯤꯌꯦ, ꯑꯩꯒꯤ ꯆꯤꯆꯦꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯗꯦ ꯍꯥꯏꯅ ꯑꯦꯂꯦꯛꯁ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯌꯦ꯫ ꯑꯗ ꯅꯪꯒꯤ PFꯇꯣ ꯈꯠꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥ ꯉꯛꯅ ꯀꯩ ꯃꯔꯝꯒꯤ? ꯑꯦꯂꯦꯛꯁ ꯃꯃꯥꯏ ꯑꯗꯨ ꯑꯍꯥꯡꯕꯗ ꯌꯦꯡꯂꯒ ꯕꯤꯛꯀꯤ ꯀꯧꯏꯀꯣ ꯃꯥ? ꯀꯧꯋꯦ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯂꯩꯁꯅꯥ, ꯃꯥ ꯊꯣꯏꯌꯦꯟꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯦ꯫ ꯂꯩꯁꯅꯥ ꯉꯛꯅ ꯀꯩ ꯍꯥꯏꯕ? ꯃꯥꯅꯦ ꯂꯩꯁꯅꯥ, ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯉꯤ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯊꯣꯏꯌꯦꯟꯕꯗꯣ ꯌꯥꯝꯅ ꯐꯕꯅꯦ꯫ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯥ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ꯫ ꯃꯥꯒ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦ, ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗꯩ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅ ꯐꯥꯎꯅꯗꯕꯅꯦ꯫ ꯅꯍꯥꯟ ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯣ, ꯑꯩ ꯃꯥꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯗꯨꯕꯨ ꯑꯩ ꯆꯪꯕ ꯌꯥꯗꯕꯒꯤ ꯆꯪꯂꯛꯇꯕꯅꯦ꯫ ꯂꯩꯁꯅꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ꯫ ꯆꯤꯆꯦꯅ ꯈꯪꯂꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯦ꯫
Asi hairaga amuk kappi. Alexna, Hauzik kapagi matam nate. Lao, chalase. Matamse, thengle. Anidu mayum-mayumda hanakre. Leisna imungda wakal nungaitana changlai. Yaifabidu leisnana wakal nungaitana lakpadu bada. Kaidarage chan. Leisna machidi yinglaga tuminna lay. Yaifabi amu hanglai. Kaidarage haba. Leisna du machidi yinglaga tapna. Chicha, ai kainomta hange. Hango, kaidarage ba nangba? Chicha, aina hangliba wahang asigi pakhumda sengna pibigadra. Aima, hango haibane khumge bai. Leisna machibu kolaga. Chicha, da thoyen baga saunabra. Yaifabi wahang aduda tuminna lay. Hayo ba chicha. Yaifabi tapna. Saunaye. Chicha, maram lebra. Ai maramdi kaigino haiba khangde. Asi hairaga yaifabi kapthorai. Leisna du machigi taragliba mapi adu taithoaga. Chicha, hayo base, kapkonoba. Chicha, yeknabana langoi chalaba matamsida chichena wahalopa yararoi. Chicha, haibiyo. Yaifabi mapi adu taitholaga manau nupida munne. Leisna nofetaraga. Hairo, cha, hausikti matam leitre. Cha, warido liro. Aina Delhi-da leiringayda kaidauba haibado. Jan, kaigino nangna adu hanglibado. Leisna kappaga. Cha, ai wari pumba taba pame. Aingwanda noina walolibagi maramda hayo. Ai noiga karisu toknadaba mira. Yaifabisu nungaitana. Jan, adumaina haigano. Ai hairege wari pumba lirage. Haibiyo chiche. Aikoi si sinta karamna lekhidabano. Yaifabidu tapna wari libaurai. Sinthadu thongandagi lauduna chensilai. Mama, mama. Binadu imungdai kanna chenthuraga. Hai, ibema, kaino, kaidarage. Sintha sor thabe holaga. Mama, aikoi school gina dance competition do aduda aina first tare. Haima, asing beiro. Mane mama. Yaifabisu taraduna kanna chenthuraga. Aya, chiche, yam harawe. Ado pabungde. Napadi meeting ama layena ayuktagi thokine. Sintha saurapna. Ai harafunga khangdeda pabung sidiba. Haima, asigi mu sauraba. Yaifabidu noga. Aikoi chichena pabung ningbasidi. Yai lao kada. Anidu kada kakatre. Bina nomi taraga lehewi. Robin matamadugi MLA magi macha nupi ahumni nupa amata yaude. Adubu nupa yaudrabasu magi macha nupi atombi leisna nupa dongna tawi thongna lay maringjel khai. Adubu macha nupi ahan sinthaga macha nupi yaima yaifabigadi mingamjade ing tapi. Sintha class 12 kari aduga yaifabina 10 kari. Leisna di angang oiringaidagi Delhi-da magi makhuragi manakta adumaklay. Somda kadani Sinthana. Tu sina darobana piraiba. Makud aduda pairiba pod adu udli. Yaifabi noga. Chicha, hango yengseba. Yengse. Asi hairaga box adu hangi. Box adugi manungda red rose amaga fruit pink machugi amaga yarami. Sintha harauna. Aya, kufazado ngawre dai. Chicha, sidi kaino. Sintha du kaino haina yenglai. Ure box adugi manungda yaramliba phone adu. Sintha pakhana. Aima, phone sidi. Tanja aduda bina kawkawdana lai. Mama lakpagi makhol tabada swailawi anidu. Phone adu phi amana sat khumjili. Binana. Ibema, ai maning lekai fawda chaluge. Noi ani fazana leiramuko. Ani du chap manana khara thuna. Oi mama. Fare, ai chale ko. Binasu chatkre.
mama hek chatkibaga anidu sor sangna hondorai aduga phone adu yengi phone adu oppo ni simsu hapirami anidu phone adu da aduma yenglega lei sum yengningaida phone adu ringkinglai anidu khangboy kaiboy phone adu khangtha thadai yaifabi phone adu da yenglaga chicha phone lakpane ha kana no yengo yaifabina phone adu lauduna yengi phone lakpa adu tatkre ngihak leiraga amu phone adu ringkinglai yaifabina ima khange sintha pakhana aima paikhalo oi chiche yaifabina phone adu paikhatli hello phone adu dai Robert na thoi yaifabi khangboy keboy da Robert ai yaifabine aima noi chiche di la laye pailo dudi hoi masida yenglaga se che phone pairo oye sintha phone adu tamna lauraga managongda thammi aduga hello thoi sintha tapna how frito fazabra faze ada kaigino ba phone reise pamdraba pameba ada mama banaga khangladine ai hinglaroye lona payu kaino adugibo lona payaro haba aina fana lona parasine adum khangani khangabra thoi dadabu nungsiredina adodum paigadaba sinthasu Robert bu nungsiba kaubanina tumina dumak laikre Robert na ada ai thamage ko Robert su call thambaga akhaba mino amano I aduga machinda aduk pangba nang amalosilaga nanaw PFB aigi asumna kai tawsige khalli Robert tu sinthadi ichamchami yamna ingtapi mibu kaisu phattana khande Robert na mabu nungsibiri khanduna adumak leije numit kharani di haukhre Robert ti singthabu karamna magi makhutta tahansige khanba lepte yaifabi school chanaba loisinba loreduna school da lai school gi gate da thoyenba lepaga leirembaduda yaifabina aya da thoyenba kanaga laino kaidarino sida thoyenba lalataraga kaisu tawde aduga kaidariba noi darobato ngaibane adudi ai changagi ko da thoyenba yaifabisu school da changkhri thoyenba yaifabina changkiba du yenglaga leyawi wakhalda yaifabe nang ngangoi aina suki mati nungsirure kaigino khangde nang bosu nungsirubase ho kedo birige susalao thoyenba mamai fat onthoraktuna yenglai Robert kar manungdagi korokpani oi lae asi hairaga thoyenba probablaga gari duda tongkhali Robert na kaidorurino ba sida nangdia thoyenba no fetaraga itulumiba kanano ne si school sida bo ho mine mi ha ado laur sabra potra thoyenba no fetaraga yae lao ani du school ga chattagai sekmai rom da haithakre class 10 gi room dani yaifabi gi mama nabi sandiana yaifabi nang chiche ga khangnaba nupada kaideno yaifabi na khurai dene maming di Robert kawe ado kaigino nangna du hangli du ba ai nupada adu khange kamaina ai koi ni ne da khurai da mayum pale ai tha ni na ni ne hoida leiruye ada ma da mui maming di khangda wane ai koi ni ne na haibada ma da yamna ngausi nei hana nupi ama cheluren haibani yaifabi wa du tabada masadu kaino matawre wa sitaraga machi sinthana kari oiba khanbada yaifabi wa mata nganglaktre sandyana makhatari nang saunu ko aidi khangdeba nine na haibada haibane asengbra achumbra di aidi khangde yaifabi du tamna khumdaya dadana khumna saudeda asumna oja janglaktuna class hokre
Somdana Sinthadu phone adu lona pairaga message thanari. Robertna Suti lauraga lao. Yaroye da Robert, wati taunuko. Oh, fare. Aisu nang laktri fauba adum nairani. Da Robert, as fare se. Ai laage. Lao. Sintha mamay adu onkaladuna oza adu da yenglaga. Sir, oza aduna. Kaidare. Sintha makog adu pairaga. Sir, ai khongaw bade atre. Oza adu Sintha gi manakta lalaga. Ai ma, kayam kanna no. Sir, ai school thengena chaksu sarakti. Nang suti lauragera, natraga sida dum nairagera. Sintha tan chare khanduna. Sir, ai yumda potharage. Fare, ai che labiruge. Oza aduna principal day suti lawiraga Sintha bu chatlankre. Sintha su prabhab tholaga karama khamlaniba aduda fatka khali. Car aduda Roberto nofeta ragalirami. Sinthana dathoyemba yawedana. Ma chalage haraga chatkre. Aidi kamaina tawdono sarkhaine woni chalase. Roberto nisa panbai mamay adu nalaga. Okay. Asumna gari adu thawdana chatkre. Somdana Robena. Ai, mama, ai meeting amale kuira oi chalukhige. Binana. Hoy me babung. Tanja aduda FBSu school halai. Baba, kaidano? Baba se meeting amale yene. Adu yaruge tawne. Thuna lakni da. Nachi di laktribo. FB ngakna. Chiche hoi school di suti ngana thadane. Aikhoi dai moina hanbane. Hoi, maraina lakjarani. Chango. Hoi baba. Robin su thabak chatkri. Somda Sintha kapaga. Da Robert, ayumda hanba ngamarai. Thoi, madu yaraba. Kaino ba nang naido? Se, ngasidi yumda changoba. Ai aduda khangde. Ai hanba ngamoi. Ai bu mafam asida purakli base. Kaigino ai hanba ngamloi. Roberto saurapna. Kaino, aina fazana harisida yaw, lao thilage. Robert na namdana Sintha bu gari aduda hablaga purai. Aduga Sintha gi gate manakta gari adu khamaga. Kumo. Sintha adumak famlaga lay. Gari su machi lengde. Roberto kumtharaga Sintha bu chintaduna tharamaga chatkre. Sintha kappaga layawi.